Pausada yempom uibamar uibapau karab det taujari. BJYM na Congress Bhavan da landakre. Pungkun mari gi manungda FR pan kadabani ZN. Enforcement Directorate ED na Congress ki President Sonia Gandhi bohanjan hajan kawi abe kidamak. Prime Minister Narendra Modi amri Home Minister Amit Shah ki mitam mai thaba kidamak. BJYM ki thomi sina MPCC ki man gate mamangda. Sonia Gandhi ki mitam mai thaba galun da gate question da mapam adubo. Deputy Toriba Security bo mayam dahalak pada khangni aina lauke. Tautogasi ka mari laina ngasi MPCC ki lusing basing amade Thaumi sing na city police ta complain ama tauki bagaloina na. Pungkun mari ki manung da senari pambiyo sing police na phabi na bahai jakre haire. Tautogasi ki matang da Congress ki General Secretary in charge YJD na phangto ki bada MPCC ki office da BJYM ki president Baris Sharma lusing ba kangpon office mai thage tawbata natana security percent da adek torumba haibasi laibak thibane. Lamda masi lo laitaba leba kachap mana khre maramaduna athubada chender pembiyo sing phabiyo haire. Maka tarakwa atau papauda MP laisen basana jaupana recommend taukiba beneficiary taraga daruk layang nanaba lupa la kuntraga mathoi room ki tengbang perakre. Raja Sabha ki MP ningthau laisen basana jaupana recommend tauraga thakiba Manipur gi Singamadi district singki tongan ba mafum tagi beneficiary taraga daruk Prime Minister National Relief Fund PMNRF ki makata layang nanaba ayawa fangba galoinana. Makoi gilayang bada mating one da lupa la kuntra lising marfudara taruk jamanga gi tengbang pirakre. Masih kita mak Rajya Sabha ki MP ningthau laisen basana jaupana lebaga sigi Prime Minister Narendra Modi bu thagat ba phongdokre. Ningthau laisen basana jaupana recommend tauraga thabada PMNRF ki makata layang nanaba tengbang phanglava beneficiary singi adugi manungda cancer treatment chathariba beneficiary tara renal transplant beneficiary mari aplastic anemia treatment chathariba beneficiary ani ni haire panbajabadi PMNRF asi mahusagi amadi khojemgi oiba khudong thiba nanglaba singda tengbang pinara belingkhat kiba fundraise ne national disaster gi wena tengbang pangba yaba singdi flood cyclone earthquake na singbani aduga man-made disaster gi wena considerable singti major accident acid attack rayu na singbani loina na fund asigi makada cancer kidney transplant test heart surgery na singba singsu tengbang phangba yai fund nasi miyam gi mating na salhaibani and OSD kam media advisor M Sibada dana kangalagre Seaway project asna miyam da kana wa pi bangam loida bu orbadi tokpiro project asi atubad loisina na bahwanari minister Imphal Sewage Project asigi kana bahibadu ngasi phobo phangba ngamdre Manipur ki miyam da kya yamna kana ba piba ngam khrabake project ase pakhalap ko dagi mafum ke ada komjau ke tokhthokiba aduda puthaba made tasin badagi mi siba ke yaure Sewage Project asi yaragadi tokpiro hana sathariba assembly session asigi marisuba sitting da ambare khumuksum joy kisna house da pen da phongdokre Star question number 20 atamha ke wafum pugala dun hai project asi kumjali sing ani bari dagi paikhalapane Hauju phawda sahi taragani pan sujalak laba phawda project asina karibu kana ba pikra bage aya ke kendra wari pa thangmai pan watham leira ki mafam da phawba komjau pangtau to tawthokpa lambi pangtau to tawthokpa khak to ure maramasna project asi karma matam da losin bigi dawri pano miam da kana ba piba ngamloi da bo war pa di tok piro haige marugi pakum da PSED minister El Susin ron hai series project asi matam kuisilakle loina miam da kana ba thoina piba ngamdri abesi chumme Aduba matam kuina changlaba project asi athubala loisinduna badui kana ba pina ba honare anboy na phase 1 lakpada pipeline sing tingba loina expansion gi oiva thabak sing maram oraga miyam da kudong chada ba khara thogan ke adu project di phase 2 gi project lakle masiki manung chana package manga gi manung da amadi tender tawre adai package sing gi su tender tawna ba honari phase 2 gi loisilak la yam tabada mathang sahi ani gi manung da Soitana lotion na biyam da project asigi kana ba piba ngam lagani abagi thaja ba pike Makata na MLA Joy Kisana supplementary when pokala kibada sahiani gi manung da lotion na ba honari pa project asigi funding laira bra haina hangke Madogi pakum da minister na high project asi NDP gi santang makata pa kapani maramaduna funding gi awa ba thoina lairoi project asi atupa da lotion na ba honari haike Bok patangari ba angang adi hurana na ba honaramba nopi ani police na fare Assam ki Guwahati Medical College Hospital dagi pokpada ngariva angang hurana da bahona ramba nufiane
Assam Police ki kangpu ufana phagat pangamkhre yam nangak pa thawdogasi ngara Guwahati Medical College Hospital da thokibane. Angang huran ada pohon dalam bagi polis na farban piani adudi Pramila Deka amadi Bizida Das kawi makoi anin Tezpur dagi miron binufi amana fokwa angang huran na puna da pohon dalam bagi polis na kodak tapagat pangam kibane. Makoi ni polis na sambau hang pahong sa tapamatam da makoi na sa tari pathabagado mari na sahabag geng amagi poktak makada tawani ana kang pangam ke. Loy na makoi ni matagda angang huran bagi kes amare start tawduna tijin homjin bhaw kore. Panbayabadi sahi asigi Marsta da sustam madaba thawdogasi Guwahati Medical College Hospital da thokiba laikre haire. Sojanpur Medical College ki academic session kumsi sahi dagi hauragani Ranjan. Sojanpur Medical College ki academic session sahi asigi manung da hauragani aibagi chap chawa thajaba lai ainaga se. Health and Family Welfare Minister Dr. Safam Ranjan Manipur Legislative Assembly ki mifam da phongdokre. Hauzik chathariba tarakani thui suba Manipur Legislative Assembly ki ani suba session ki ngasi mari ni sanba namita MLA Suraj Kumar Okram na thanggala ki bawhang amagi pakom piradana Minister Ranjan na phongdo ki beda Manipur ki chingi area singki wani hian hanpap Medical College wariba Susanpur Medical College azege academic session National Medical Commission na NMC na letter of permission LOV hek pirapaga chathaba hawragani aige Minister na makata na phongdo ki beda LOV ki application processing stage da lairi amari approval hek pirapaga academic session chathaba hawragani Mathauda pa infrastructure sing sengko sagat pagi thabak sing ambana loisille abadi equipment sing install tawbagi thabak su khumang sausina sangsili ai ki baga loinana Professor sing lobagi thabak su thenglabada sei asigi agasta phawbagi manungda loisilaba haina minister na makata na phongdoki Nagalamar Mahiroi Lup Taruk na tariba waka sing assembly da kanadun lakotpam thokpa thabak lokhalu aiduna ngasidagi khongsang haukre Mahiroi Lup Taruk MSU Desam MSF KSC amadi chungna taliba waka sing assembly da kanadun lakotpam thokpa thabak lokotuna warip law aiduna ngasidagi khongsang sangsin bahukre Tidim roda Mahiroi Lup Taruk ki thawmi sing na sangsin ki khongsang aduda sarugya ki Desam ki president Lambian Panahai UPSC amadi MPSC examination midai mekna thapa yana da lokalapa lenga kitabak sing yam da khangan binaba aujuk jathariba taragati thuisuba Manipur Legislative Assembly ki anisuba session asida pukotona kanabiyo Manipur ki State Language Policy Language Commission amri Translate Committee sem da lamda masigi yellow prop sengi lona si jokan haba amri Manipur ki official script waribo midai mek reference box sing phongpiduna thapak paigat biyo Kumzali singani taruk dagi Manipur ki school singda mitai mek asi tambibo haguduna kumzali singani taraka mangata ICSLC examination da mitai mek examination pikrabani hauzik master ki aroiba semester fawba haurabani adu yamna luribadi hana Bengali script da tamlamba reference book sing Manipur ki mayuk wariba mitai mek da transliterate tawdabana mitai mek lawbam hairoi singi pahana babdi nainda palarik leidre College ki amadi university ki reference book sing mitai mek ta phangdabana chawna kodong chada pamayuk nadle awafam asim hairoi lup taruk da lekak ta supakaduna aiba che sing patient na taksan ki basu laikhrabani UPSC amadi MPSC examination da so mitai mek na thaba jana na balakolakpa lenga ki tabak sing biam da khangan biwai ke Mahar makata na hai Manipur si India ki manung amadi mapal lamdagi lakpa mitop sing yamna ka hena sanglakpagi sing naba Label lamdamam oibana population imbalance amalagliba si yanglaga Manipur ki State Population Commission link duna mapung fana yangchin pina pathabak paikat biyo Manipur's National Register of Citizen NRC sanaduna mitop sing khaduk nana pagi thabak paikat pina pa assembly na warip labiyo senmalung ki fibam yamna demba lamdam masidam yoi ki agi hingna bagi lambi wariba pisa bising pothok lipa yongphi ki pothok sing asi mapal lamgi yongphi ki manaba pothok sing pusilak liba si thingduna lamdam masigi Yongphi ki pothok chawkut nanaba thawang paihat biyo lamdam asigi naha sing mayai ka bachinja ki khatai kanana bagi dambak thamoi sing thabak paihat biyo school ki syllabus ta mayai ka bachinja thengna daba content sing apiyo amadi state ki oiba yana kanba law semdana mayai ka bachinja lalu letik tawba sing matakda sairak binaraba thawang paihat biyo loina school college sing da matam sangna hangduna leiriba regular principal sing oja sing abadi nanti sing staff sing apiduna masi oiba makali education phangan biyo Lainga ke school da enroll tawba engkan na ba amadi miyam gi thajabal hena na balega na tabak paikat pinabaso mangna makata na phangdoki makatarakwa atopa editorial gi kalam amada tunggi jati ki imperial sing kanbada thaudang lauminase
Sarkar amasung maira faibi yauna tongan ba lanai lupsingna nisagi meyukta khongjang changchindoda nisa thingnanaba honarabaso lamdama sida nisa yonba amadi sabagi sang yamna wangkhalakle. Manipur sarkarna civil police jauna district singda leiriba napna haujik tamdiraba nisa heroin number 4 thingnanaba kaknaba thawrang amagi makhada nisa yonba amasung chaba phabagi thabak chathare. Moreiromdagi pochilakpa heroin number 4 yauna nisagi polamsing phabagi changsu yamna wangle. Adaba nisa yonba miyosing pharabasu aingwi oiba matik chaba dandi matam chana piba ngamdana leire. Masi marwaina nisagi karbar tawriba miyosing gi marumda sarkar gi sakti paiba miyosing jawrobani haibagi singnaba miyam gi thamoida nungnangba fawri. Ngasi mag Imphal East amasung West ke narcotic cell gi makada lova crore khojing oiba heroin number 4 yauna nisa makhal kyasu leptana fagali sarkar gi akanba poktak matungina Greater Imphal manungda leiba nisa yonfam amadi chaba mafam singda leptana akanba drive chathaduna phabagi thabak su chathare. Mamangda thoki driba bongda haujik local yu yonfam singda su akanba drive chathaduna nisa yonba chaba sing phabagi thabak su kana sangsele. Ikoi dana Imphal West ki mai Imphal Police Station ki manung chana leiba oinam sombungda gi miwi khara mai Imphal da leiba kabui khullam da songba local yu thakluba da gi miwi nifu hena laikana bagi manungda miwi mek manga laikidre. Tautoka tu chena ba yu chungba imung amagi miwi anisu police custody da leire. Haujik tautoka tu oinam sombba gi miwi na thakluba yu atuga sample thaduna yenglubada hujaw po posa khara thengnare abagi wafam lagle. Makhatana lamdam masigi kabui kulda sungliba tongan ba UC gi sample sing lauduna test tawada miyoibana sinabada sokpa mi thaklon gi sang yaure habigi wafam su lagle. Oiragle be fiba masida kabui kul sing da sungliba miyamna pamna thaknarbi yu ase kadai boba akoi gi haksang da sokningai oiba natragana oidaba aiba do yamna mamutta na thijinba darkar oire. Manipur ju thakpadagi sigiba mi gi masing asuki matik yamkre. Aduga hojik su miyoicha kaya yu thakpadagi chakhau sokpa liver sokpa yauna makhal makha kaya gi laina naduna awaba kaya mayuknaribane. Marmaduna lamdam asida nisa gi meyukta sarkarna akanba warib amba lautuna nisa thingnana bahona baibase yamna maruwairi Manipur gi tongan ba kabui khulsinda sungliba yu ase thingnana ba khongjang kya changchin ba leikhrabasu dharma gi oiba haibo wafam da kotong chaba lautuna thingba ngamdre. Kabui isel inausing nasu dharma gi mingda yu sungba amadi yu yon bagi thabagase tungi khona yesi gi mirol gi damak khalaka punna bhap taminaba amasangina drabade. Sarkar natragana lanai lupsina yu thingnana ba honaba aibasi aruba phiba mama oigadore. Dharma gi mingda kotong chaba lautuna yu sungba amadi yon bagi thabak ase toknana bai koi punna bhap tamina duna tungi yumbi oigadori ba naharol singbo kanana bhona se. Aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari. Channel is adomda kanarabadi subscribe tawi business subscribe tawi ramaloinana like and share to wasu kawi kanuk namak po amakhanna thagasari.